Chief Minister na Delhi dagi halakpaga Governor ga chikthanakhre Governor su numit kharani gi khongchata ngasi Delhi da chatlagani ozama se khoi Union Home Minister Amit Shah na kaurakpadagi mamang thagi kunthra ga mathoi gi nungthil gi da Delhi gi damte infal thadokhi bani oza masi he halakhibaga ngahan khoi gi Governor ga unara matungda masida paudam khibda khoi gi masi gi khongchat Delhi gi khongchat asida khoina thazabase khoi gi Cabinet Minister expansion tawbagi matang masi panbagi khoi pangthurokadra haibagi matang da khanakhi baneuza adugo khanari base khoi gi law and order gi matang da khanabaga loinana IRP mahila gi khoi gi battalion ama lingkhatpagi matang da su khanare masida chief minister khongchat asida khoina khangning badi khoi gi shanti purakna ba amadi khoi gi IDP masa masai mayumda hanjinba yahanna ba amadi atai law and order gi film singse khoi gi Union Home Minister da thamkhibaga loinana Home Minister gi wafam thamlakibagi matang da suneuza sam matang oza gi motadi kamaina ga thammeza little nahan kenoki akhoi gi Honorable Chief Minister 𝐍𝐀𝐿𝐒 akhoi gi Union Home Minister Amit Shah na karoktana Delhi da chatluraga unarakpa aduga madrei da akhoi manipur gi oiba ton ba issue singi matang da yamna kupna khanane nakhi haiba pa si akhoi adam khangle aduga Chief Minister gi office gi thadorkhiba press release du di yamna ten pirakhibani aduda makhoina kari haini maru ina akhoi law and order phibam khanai haiba wafam aduga ngasai gi manipur da hoji paikhl iba peace amasung normalcy restore tongna ki khongthang singsi thabak singsi hena yangkhat halu haiba adumba wafam ama admaina Home Minister na directive piri haiba wafam ama aduga atopa mananga sai ki akhoi ki nupi singi oiba battalion ama IRB gi ama hangna nam ki madu ki akhoi ki ayaba in principle pire aduga madu ki proposal ama akhoi ki government ki side gi state government ki side gi pikhal au haiba ma admaina asumba wafam khar khaksinatana atai gi thodokna palakti haiba tare adubu akhoi tongan ba source sing gi akhoi keno singna media house na longna ba pauda ngasai gi akhoi law and order matang ngasai Ministry of Ministry expansion ni matang sisu adum khara khana ki bati adum leiba mali adubu adugi matang de thodong na panna dare hoi sumi mayam na ne yam kanna expect to budi adugi su oiram gadra ka na haibad ne ba ahan mata ma na Chief Minister si Union Home Minister Amit Shah na kaurok le aduna Delhi da sangsin khre paisin khre ga na akoi pausi sing headline sing kari sing pinner ku matam du da yauna rakriba adaki mayam pinner ki wafam se hojiki akhoi ki Council of Ministers da hojik le risi manga khatani aduga tadet wali bani hap ka torisi tar trani tho sugdog du da aduna wali bo minister ki kanu sing si madu ki matang da khana na ba chuan ki oiram ngani ka kan haidna mayam sen speculate to ni khangde kari ni khangde aduma na pau sing da thona rakhi ba aduna maram oire harka miyam ge wakhalda agun sagat padati aduna ministry expansion ni matang si singso isat ki khanar ani aduga akhoi se na manipur da halak pada akhoi so adaki ministry expansion matang wa pham khara di so adaki thor ani ka kana mayam khonsum panar mi haitai adu har wa pham simukti aduti thorak tare hoji bauti madu akhoi khangdra haitare madu ta senamak kayam kup na khana ki bano habatu ma akhoi khangdra loina na hoji ok simuksu akhoi chief minister na ngarang si he khalapaka keno da akhoi ki adugi matang da thuduk na khana ne na wa pham di yaw draga akhoi governor ga unarga akhoi law and order gi matang da amasung somnaki Union Home Minister na oi peace and normalcy restore tong na ki matang da hena thabak se yangkhat la lu na hairpado adugi matang da oina khana ne na khibagi wafam oina tawi aduga loina na mahagi secretary ta mana tongan ton ba khoi ki official singa khana ne keno phamina na akhoi review ama ju tawkra review meeting am tawkra haitare aduga loina na hayeng si April mari da makhoi jiribam da sapagi matang da so adum khana ne na ki security ki kari wafam su adum leiki haitare aduna nga sagi ministry expansion ni matang sidi masimadi hoji phauti ki ona di thodukna yaw da male haina admaina khalini leader oza mathang asa koi ki